Akeswan Imphal, Wahengbam Washington na pau pajeri, ahanbada maruiba pau. Manipur tampaki police station taruk na kuan ba maphamda kendra na nauna disturb area ne haine lauthokhiba do handok pinaba rajya sarkar na kendra da hijakhre. Jiribamdagi miyoi taruk phaduna pukhraga hatkibagi thokdokpu yaningdaba phongdoktuna mapham kaya da ngarang miyam horaktuna makhal kaya gi khongjang changchin khre amasung Nigeria, Brazil amasung Guyana laibak ahom gi khongchet ngarang numidang Pradhan Mantri Narendra Modi Nigeria gi Abuja da thumkhre. Manipur tampaki police station taruk na konba maphamda kendra na nauna disturb area ne haine lauthokhiba do handok pinaba rajya sarkar na kendra da hijakhre. Rajya gi mantri mandal na police station taruk na konba maphamda Armed Forces Special Powers Act ki makada disturb area ni haina kendra na thasi gi tara mari da lauthorakhiba dugi matangda kumna khanarba tungda kendra gi warep adu handok na ba hijakhibani. Masigi matangda kendra gi Home Affairs Mantraloy gi Secretary da Rajya gi Joint Secretary Home na zero lama thakre. Jiribamdagi angang ahum yauna miyoi taruk phaduna pukhraga hatkibagi thawongbu yaningdaba phongdoktuda mapham kaya da ngarang miyam horaktuna lambi thingba yauna makhal kaya gi khongjang changchin khre. MLA amadi mantri singi yumda miyam thomjinduna amangata thokhan khre. Ngarang ayuktagi hauduna Imphal shor gi mapham kaya da miyamna lambi thatpa lambi da mai thaba human chain sembana chingba khongjen kaya changchin khi. Rajya sida hujik oirik liba phiba masida pen da ba phongdok pagaloinana tongan ba warep kaya logduna Coordinating Committee on Manipur Integrity kokomina sinduna matam kaktaba sit in protest ki khongjangsu ngarang dagi Imphal gi requirement kaithel da hokre. Rajya sida hujik oirik liba phiba masigi yenglaga tampak ki jila sing Imphal West, Imphal East, Thoubal, Bishnupur amasung kakching gi mapham punamakta ngarang dagi hauraga makhata ba hukum ama thoktu phawa curfew thamjin khre. Masigi matangda jila sing asigi district magistrate singna hukum thokre. Adumoinamak athingba sida tangai fadaba thabak sing haksel electricity CAF and PDP PHED petrol pump sing municipality press amasung electronic media court ki thabak thoram sing aeroplane ki passenger sing chathok chachin tawbuna sing badi komthok council loy amaromda Manipur gi hojik oiba phiba masigi yenglaga social media da aranba pau sandokpa yaba amasung shanti raksa gi phibam da kaiba thokalakpa yabagi singnaba leibadagi tampaki jila sing Imphal West, Imphal East, Bishnupur, Thoubal, Kakching amadi singi jila sing Kangpokpi amasung Churachandpur jila gi mapham punamakta ngarangdagi hauraga numit nini gi oina internet service thingjin khre. Rajya sarkar gi cherol amana hai Athing bat hamliba sing adugi manungda mobile data service, VSAT, broadband amadi VPN servicing yauri. Manipur da hojik oirik liba phiba masigi yenglaga security force na tangai phadaba thabak sing lokhatnaba kendra gi griha mantraloy na security force sing da khangan khre. Hojik thokliba irang asiga mari leinana maruoiba case sing ningthina thijinnabagi damak National Investigation Agency NIA da sinakhre hairi. Manipur da mahausagum shanti hanjilaknaba lokhal eba khongthang asida miyamna toknga thajabidanaba amadi security force singda mateng pangpinabasu griha mantraloina hairi. Bishnupur jila da labukta lawloktuna lairiba miyoi singtamna khulai paiba singna ngarang nongmai kapsilakpada Assam Rifles na handuna nongmai kaptuna lawmi singbu ngak sen khre. Assam Rifles ki cherol amana hai jila adugi irengbamda ngarang numijungba matungda lawmi singna labukta lawloktuna lairingaida aije gangdagi khulai paiba miyoi singna nongmai kapsilakhi maduda Assam Rifles ki kangbunasu handuna nongmai kapkhi. Laibak asigi tongan mafam singda chatuna mafam singadugi inak khulaba sanskriti heritage na chingba kaya yengluba mahiroi singi National Integration Tour halakre. Numit tarani gi tour adu da yauruba mahiroi singbu ngarang Red Seal Division gi General Commanding Officer na taram okhi. Innovative Teaching Mathematics haiba hiramda nongmagi oiba rajya thaki workshop amangarang Thoubal jila gi Wangbal da leiba Royal School of Nursing da pangthokre. Manipur Nursing Council ga khusan naduna pangthokhiba workshop aduda council asigi registrar Dr. A Jamuna Royal School of Nursing Wangbal gi chairman
Dr. A. Rajendra Singh amadi TNAI Manipur State Branch ki President Tangbi Saruk Yakhi tabiriba pawasi Akashvani Imphal dagini Nigeria, Brazil amasung Guyana leibak ohumgi khongchatta ngarang numidang Pradhan Mantri Narendra Modi Nigeria gi Abuja da thungkhre khongchat asiga mari leinana Pradhan Mantri na hai nokchup thangba African region da Bharat ki khwaidagi naknaba mari leinariba Nigeria da chatpa asi handaki asina hanbani Pradhan Mantri na hai mahaki khongchat asina leibak ani gi marakta chetpa mari sagatpada achauba khudong chaba piragani Sri Modi na Nigeria da leiba Bharat macha sing amasung Nigeria gi praja singasu unaningbagi apamba phongdokli Maki khongchat asida Pradhan Mantri na taramapal suba G20 summit ta saruk yagani loinana One Earth, One Family, One Future haibasigi mityang makhada maruibo wafam kayasu khanagani hairi tha sigi taramapal daki kunmathoi phauba Pradhan Mantri Guyana da chatkani lising amasamapal humphunipal gi matungda Bharat ki Pradhan Mantri amana laibak adu da chatpa Sri Modi na ahanba oiragani Jharkhand Vidhan Sabha Mikhal gi ani suba tangkak amasung Maharashtra Vidhan Sabha Mikhal gi bot khombagi thabak khamthengna kalle NDA amasung India Bloc ki makok thongbalu singba singna makhoi gi mirep singidamak akanba mawongda bot khomnari Mikhal tha sigi kunda pangthokadabani ngasi phongba pausi singi maruiba pau singidamak hojik Okram Umadini leire Umadini Thagachari Washington Kuki Kutlai Paiba Singna Pakiba, Mui Singi Asiba Hakchang Pangkiba, Masidagi Miamna Akanba Irang Horaktuna, MLA Minister Singi Yumda Thomzin Kiba, Yum Garina Chingba, Amang Ata Thokhan Kiba, Kangpo Pi Churachanpur Yauna Tampake Jila Singda Internet Thingzin Kiba, Amasung, Jila Kayada Matam Kaktaba Curfew Thamzin Kibagi Pauna, Ngasi Fongba Pauche Singi Maruiba Pau Oiri. Naharol Git Hodangda, Kuki terrorist singna pharaga pukhiba angang yauna mioi taruki asiba hakchang phangle tamthina ot nairaba matungda hatpagi khudam phangle rep tawkhibara haibagi chingnaba leire Assam police pu nungna thomduna tankhairaga kuki taragi asiba hakchang pukre haina banner headline tawri paw asi tongan ma maongda headline tawduna pawche ayambada maruiba paw oina phongli Manipur news ta Kuki singna phakiba taruk sina phangle khwairamban kaithel yauna mafam kayada protest athakre khoisauna raba miyamna MLA minister singi yumda thomjin khre blank fire tawkhre nipan sokle haiba banner headline asiga loinana district tareta curfew lauthokre numit nini internet data sing thingjin khre amasung MLA marigi yumgi tumpham ka tana changlaklaga godres thugaiduna sana lupa amasung phirol pukhre haina sub headline sing piri Koko Mina indefinite sit-in protest haukre academic amasung health sector natana government office khudingmak athingba thamkre haina poknafamgi ahanba lamaida phongli MLA Joy Kisan ngasi resign tawragani atai MLA kayasu tawraba yai haina People's Chronicle gi anishuba headline tawri paw asi PM da aiba cherol pisin khiba minister MLA sing resign tawnaba khana khre haina headline tawduna Sanga Express Manipuri gi anchor kalam da phongli National Press Day gi thauram pangthokre State Journalist Award yenthokre haiba pauna Shanghai Express English ki anchor kalam da phongli paw asi Imphal Free Press ki anchor kalam da su phongli lan gi paw Irengbam maning amasung jiribam gi mongbung da khut thokna khre haiba pauna huyan lan paw gi ahan balamai da phongli Manipur da law and order ngak nanaba chap chaba thabak lokhatnaba MHA na security forcing da khanghan khre haiba pauna Ichel Express ki ahan balamai da phongli jiribam da sikhiba kuki terrorist tara Churachanpur da gi ngakta oiramle haiba pauna sana laiba ki ahan balamai da phongli Washington Thagachiri Umadini Aroibada Maroiba Pau Amukhana Manipur Tampaki Police Station Taruk na Konba Maphamda Kendra na Nauna Disturb Area ne haine lauthokhiba do handok pinaba Rajya Sarkar na Kendra da hijackre Jiribamdagi mioi taruk phaduna pukhraga hatkibagi thokdokpu yaningdaba phongdoktuna mapham kaya da ngarang miyam horaktuna makhal kaya gi khongjang changchin khre amasung Nigeria, Brazil amasung Guyana laibak ahom gi khongchat ngarang numidang Pradhan Mantri Narendra Modi Nigeria gi Abuja da thungkhre Pauloi jare